ngasi numidang wairam phongkiba tongan tonganba Manipuri sifongsingi maruoiba ipausing khongacharakana Manipur top channel gi maikaidigi mayamda share tawjagi ahanbada maruoiba paw ama oina Sanaton misi CBI da sinagadabani misi sida rims ki kangbu ama chenabra haibigi achauba wahang oire bon Justice for Sanaton athopamgi advisor bon Khurai na haikre tha sigi tang taraga mangada rims da MBBS manga suba semester tamliba Khurai thangjam laikai degi Sanaton thangjam rims Gents Hospital singnaningai oiba mongda makhut animak tungbunaraga tharu yalaga singnaningai mo oiba mongda shiram kibadu CBI da sinagadabani wafam asi misi asigi CM kiba Justice for Sanaton athopamgi advisor bon Khurai na ngasi nungthil Khurai thangjam laikai da paumi singa unabada phongdokibani Magna makha taraduna minister unaduna video coverage yauna postmortem dokre madugi report imung manungda haujuk phawa phanghanba leitri yamna thuna report phangan biu misi asigi matangda CBI da sinnaba pamdibagi maramdi mamangda rims ta thadok kya ma thokre madugi report namsilaga thamkiba ngaktane asengba khangba ngamnabagi dama CBI da sinnaba pamane ngasi phawa rims authority gi maikaidigi misi asigi matangda nuaitaba phongdokpa amata leitri Sanatona tamlamba school gi authority sing lakpa ngamlaga karigidama rims ki authority lakpa ngamdribano misi asida rims ki kangbu ama chenarabra haibigi asabu wang amoire masida singnaribadi Sanaton gi mobile phone gi data ra phangba ngamdri kanaga punduna wari sanaki haiba khangma ngamdri magna pai khiba mobile phone tablet haujuk phawbo phangba ngamdri mahakna leiriba kagi CCTV camera yadre masina amuk ke hena lauktunaraga halabra haibeki singnaba hengatle haike pawmusu ngasi phongi bisi phongsinga maroiba pawamoina su phonakhe atopa pawamana contractor singna PWD budget section amadi computer ka lonsinkhre contractor singna thabak shukibagi sel haujuk paw thadok pidabagi mayokta Manipur Hill and Plan Contractor Association gi contractor singna khoya thong dalaiba PWD office ki budget section amadi computer room ka so lonchinduna office asigi gate mamangda contractor singna PNW khulauk sing laukre ngasi nungthil PWD office ta laiba association gi general secretary Rajena permission da phongdokibeda sai ohumari BJP na palakpa asida financial haibasi thikadar singda mafam marang khangandre Mars financial year 1920 gi thadokhiba paisa sada tara kundagi hena thadoktana lairi lemhoriba paisa sing phajinduna thambiraba matung handaki inglising ani ga kunga mathogi financial year gi paisa sada kunthra pithoklagani haina minister amari chief engineer na thajaba piduna budget ta hapraga haujuk pawba pibidana lairi paisa pinabagi file namsinduna thamkhre Hill and Plan contractor singi lupa crore maudra thadokraga paisa leitre haibisi kadaida sakhrabage se minister na miyeng sangbiu e file system pura fail oire works minister amadi finance minister da panduna laidiba file sing athubada thadokpiu haikeba pawmusung asi phongki fisi fongsing da phonakhi masa khangdaba khulai paibe singna LPG bullet tanker ahum lut tokre Imphal Dimarpur lambi gi kangla tongbi gi orphan home manak masa khangdaba koki lon phajana ngangba miyoi mari mangana ngarang numidang pung baro makhairom tabada LPG bullet tanker ahum dagi sel amadi mobile mulhaure ngak senduna escort taroga lakpa gari singi sarak sibigi tanja lauduna lambi mayada lepsinduna leiraga gari da nungna thajinduna leihalaga sel amadi mobile sing lokhipani gari sing adudi MN04P 0418 ki driver dagi lupa lising ahum MNOSC 0385 ki driver dagi lupa lising taret amadi MN05C 0365 ki driver dagi lupa lising ani mobile 730654147 su lahore Thaudosi ki matangna Manipur Road Transport Motor Driver Union gi Joint Secretary Naurem Dilip na phongdokhibada khara khati dagi escort taroga lakpa gari sing ahing nongyai matungna singma yorokle ahing da lakpa gari sing ningthina nga senbidabadagi thaudo asi thokpani lut tawba miyoi sing phadriba phawa driver sing thabak lepagi phirep laure hakhiana su pawsina makhatana phongdorakli atopa pawamana Myanmar dagi sangsilakpa sing Manipuri unthokhidanaba siloidabani haumi
Federation of Homi ki President Sapamsa Yadumnina Thadorakpa Cherolda Haukiba February tang amada Aung San Suu na lusingba elected government adu military singna singthuki badagi Myanmar gi miyoi kya ama Mizoram gi ngangpai lanchilaktuna miyoi lising gi mathakta sedang phamloduna laire makhoibu refugee gi status piduna thamnaba Mizoram sarkar na honari adubo ngasi phawbada Manipur gi manungda kaya yamna sangsilakhrage haibadu khangba ngamdri official oina phongdoktrabasu miyoi kya amadi sangsilakhre haibasi minasu lines yarabo wafamni Manipur government tasing refugee camp ama thorang tawduna sangjapam pifam thoi amadi irang loikraba matungda maram namda hanhanaba sinbigadabane khudimak sing asi yenglaga Manipur government Myanmar dagi haijilakrab sing khandoktuna refugee gi thakta thampham thoi amadi iramsi foreigner singi saidang pham oibadagi kangadabani haibaga loinana Myanmar dagi changsilakpa sing mafam sana thamsi Manipuri Othokidanaba Siluidabani Haina Suse rules in a Fundorakli Hana, Paushina Makatana Suhairi. Atopa tentakpa Pawmana Yumai Sacre, Nasinumiyum Matung Pung Boro Makairam Tabada Kurai, Telepati the Leba Yum Amamaina Sakpadigi Fire Brigade, Matamsana Lakpadigi, Kahina Amangata Tokidre, Yum Adu Lalu Shako Amagini, Mayadu Matak Twangba, to Prodagi Horakibani. Electric short circuit gi horakpo oigani haidena su paushna makhatana su phongdorakli makhasa tharakpoina to papaw mana nupa masa mathiba khangdana leirakibadu Sina Phangle Bisnupur district ki Moirang police station gi manungsana leiba Torbung Govindapur dagi thasigi taraga manga gi nungthil pung ahum makhairom tab adu waidagi thiba khangdana leirakiba sahi nipalom surab nupa masa do ngasi Bisnupur district ki manungsana leiba khuga turel amasum Loklau turel anigi itin pamanak to shiraga leramle hari ngasi numi yung bapung barorom tarakpa adu waida police ta pau pirak padagi mangkhriba angang adu oiramgani haina thinaduna leiringaida kunjasing na thengnarakpani hari laikhidraba angang adu gi maming Avinash kawi apokpa laishram anan mamagi mingna laishram Sophia Torbung Gomindapur mamang nikaidagini panba yabadi nupa masa aduna mangkhriba numit adudagi laikai miyamna thiba yaba thibada phanglaktabadagi angang asigi yumda pangthokpa pawgi mifam amada laikai gi meira paibi M Kumari leimana haikibada angang asigi mamana seng leinaba dukan thokiba matamda yumgi kha thangbada leiba pukri amagi mapal laikai gi angang aniga makoi hum punna sanarami hai angang asigi mamana halakpada masa nupa leiramdabadagi maaka sanaminaba angang sing aduda hangbada yumda satkre haina hai Asi baksang do police na lakolaba matungda rims ki mokta postmortem tawnaba thamkre loinana misi esi ki matana case ma su register tawkre haiden su paushna makhatana su phungdorakli domya hojiko inadi pausu matang sa lusinjarage adu anobu I pausin soidra yamnamak thuna update pijarake do hargi ma hojiko inadi matang sa kainersi do patok sakhi do soki bulan ki yorsu miyam ngak pigani haina Manipur top sran ngi mekedi miyam da request tawjari and thank you